morning mayam ngasidi Biswakarma ni mayam ko aduna mayam ahanbada Biswakarma gi afaba paujal pijari afaba ngakto oiminarsi soida ngamdaba humna magphaba oiminarsi hana hajari adudi mayam blog se hojala age sije thajan ge na tawbane ngasi kano tawbane ba open tawbane arang yorokba kamung lotion ge tawambane Biswakarma puja ge kano tawrin sengtokpa khotokpa tawrin se thangkat khar sijina ching ne ba wai sitam bai ne Asidi gari je phajana yame ai bedroom box sakre koi gari sam nangre ai gari sam nangre ngarang di sam gram ni ngasai yu khara chatna ro ba mot le moi ani hum chang sam ne karwasta ai ga le re ấy tùy sẽ giàu phải không? Ama si thawlak pun fani lay betul nungai roye. Mai mẹ chính đi làm mới đó lần nào không nè ra đây con đây bác cắt lá cái hộp của con
ꯑꯩ ꯏꯆꯥ ꯅꯨꯄꯥꯅ ꯍꯥꯟ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯗꯤ ꯌꯥꯗꯦ ꯌꯥꯝ ꯃꯥꯟꯅꯖꯕꯗꯣ ꯑꯅꯤꯁꯦ ꯑꯗꯨ ꯇꯩꯊꯣꯛ ꯌꯥꯔꯦ ꯑꯃꯨꯛ ꯆꯦꯜꯂꯣ ꯇꯨ ꯆꯦꯜꯂꯦ ꯇꯨ ꯄꯄꯥ ꯆꯦꯟꯈ꯭ꯔꯦ ꯌꯥꯔꯦ ꯏꯁ ꯏꯃꯥ ꯏꯄꯦꯝꯃ ꯇꯨ ꯏꯁꯩ ꯌꯦꯡ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯆꯦꯜꯂꯣ ꯇꯨ ꯍꯦꯜꯂꯣ ꯍꯜꯂꯣ ꯇꯨ ꯋꯥꯀꯤꯡ ꯆꯦꯜꯂꯦ ꯇꯨ ꯋꯥꯛꯀꯤꯡ ꯆꯦꯟꯈ꯭ꯔꯦ ꯄꯄꯥ ꯋꯥꯛꯀꯤꯡ ꯆꯦꯟꯈ꯭ꯔꯦ ꯏꯁ ꯀꯥꯔꯟꯁꯦ ꯃꯥꯒꯤ ꯌꯥꯔꯦ ꯁꯦ ꯆꯠꯂꯁꯤ ꯄꯨꯡ ꯑꯥ ꯌꯧꯔꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯒꯤ ꯀꯩꯅꯣ ꯑꯃꯒ ꯌꯥꯜꯂꯦ ꯐꯨꯔꯤꯠ ꯑꯃꯨꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯩ ꯌꯦꯡꯕ ꯆꯠꯀꯦꯅ ꯇꯧꯕꯅꯦ ꯏꯆꯥ ꯅꯨꯄꯥꯅꯦ ꯇꯥꯃꯣꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯅꯥꯎꯅꯦ ꯑꯩꯈꯣꯏꯒꯩ ꯇꯧꯔꯒꯅꯦ ꯏꯁꯩ ꯌꯦꯡꯕ ꯆꯠꯂꯨꯒꯦ ꯃꯌꯥꯝ ꯇꯦꯛꯆꯝ ꯂꯩꯀꯥꯏ ꯍꯥꯏꯗꯅꯦ ꯇꯥꯃꯣ ꯇꯦꯛꯆꯝ ꯂꯩꯀꯥꯏꯗ ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣꯁꯦ ꯀꯛ ꯇꯧꯔꯣ ꯃꯃꯥ ꯁꯦꯝ ꯎꯃꯤꯅꯦ ꯁꯥꯏꯅ ꯂꯣꯟꯗ ꯀꯛ ꯇꯧꯔꯣ ꯁꯥꯔ